ngasi sisian forum peace committee gi maikai dagi sini khundakom kendra gi manung chana laiba sinam khunda akhona tingbang lakchari basi sinam khungi volunteer singna akhoi gi kongo maru amasung sanjen lokta akhoi gi kuki singdagi ngak thokna na blogi ba thodang sing adubu amadi makha tarakpa kokhun sigi volunteer sing lobi ba thodang sing asibu puning thagot chaboina sisian forum peace committee gi maikai dagi lakchabani matang sida aikhoina panjani makhradang 2013 dagi काफोक्पी दगी थाबल चोंग थिंखिबा ngasi phawa maitai isinau singna kari gi damakta akhoi gi tradition ga yam naksana leiriba थाबल चोंग थिंखिबा ro haibagi khudum singdo leiringai ngasi kong maru thangjing sing sanamahi lok akhoi horpham oiriba kabru sing ching mari manga akhoi gi laifam ga horpham ga susanaraba ching sing asibu kanmang amdraba akhoi maitai machani haibagi hingna leibai kanaba leite haibsu thamjage मोरेदा कांगपोकपीदा चुचानपुरदा मैतैन हंजनद्रि फावबा शांतिपुर पर सुंया यागिरोय शांतिपुर के हायरगदि हायरिबा मफम सिंगसिदसु मैतै हानगी फिल्मदा हंजन लेगदबने तंपाकता शांतिपुरंगनबा लाव खोंलिबा थंबिरिबा सिक्युरिटी फोर्स सिंगसे आइखोगी हरफंग मरी लेनबा लाइफमलैंड ओइरिबा चिंग सिंगसिदा हांगदोक पिनबा लाइंगांना सिनबियो मोरेदगी कुकी सिंगना धप तौदना फुरुपबो तांथोखिबदगी मखोय खतना खुकन पांगन बोले लेखिबदो मदुगी मतौ तमगा मैतै दिसु मोइना तांथोला कांदा मोरे अत मोइ खतना पांगन हाबि परादुदि मैतै दिरि सुया या हाबिसु मसु सिसान फोरम पीस कमिटी की माइकरे थमजगे।